Mapa natraga mama, you the Laishuraba mana, Masabu, Karam the Loine, Tung the Kari, Manjava Lai, Amadi, Angang, Karam the Loina Gadage, Hibagi Matanga, Aina Kangbo from Kradan Tamzagi. Tasing Nasigi video was shame, Navigida Maktana, Hap Kibasi, Agi Janel Sigi, recent video Mada, Kamen Pibira Kiba, Toxom Toinani, Haina Tamzagi. Nasigi video was how Dringagi Mamanga. Wafam Matang request of Madudi, YouTube channel Sibu, Ahan Batang Nabibo Rabadi, subscribe button number Swidra Kobigano, Amadi, Warol Singasi, Taraba Matunda Yabining Labadi, like, share to Biomadi, Puning Warol Sing, comment section the Tambiram, Adomadungi Maman Yamla Sing, Yawa comment sing, Amat the Citadana, Punchi Makina Paze Yamadi Kansinse. Masi Aina Asim Mamakana Bawari. Ayana Ayuta Lady Hek Takiba, Angangamalay, Anganga say, Mana class 4 tumbling a dig a loiner upon How's the class any? Masak maming de lochage. Anganga si ahan ba ina class 4 the lyric takpira ku matam da lyric si adum yarami. School gi reng phaw chalami. Adubu tamna lyric se sunya ya selaktre. Subject ahum mari fail oiba phaw yaure. Exam ama ta pass taw ngamdre. Masi aigi ason ba ngak tanara khanduna tamna thigat pa horam. I have expert oiraba ozama dina tabana aigi su ason ba mayam ama leram ba yai. Adubu ai su aigi best level do honori bana ai khaktanara son banara natraga atai kari maram leram ba yabage khanglaki. Angang dugi mama itay mahoidusu sahi mari rom suraglabana wari watai tana bahorai. Asomna tamna khanglaki mapa se yu yamna thai. Aidi ayuk ta thengnabana nong mata dugma film da su thengnade. Wari watai tawbasu dum nuai yamna toina thoglaba thogdok. Nungdang pung tara makhai aduaida yu ngauraga hek halaaga angang sing loina hogdoklaga lyric hek pahanba pung baro aduai fawba lehenba itay madamaram isa sadana phuba chaiba law khongdana tanaba angang nupa masadu da hek phuba mayam kidana ahing hanjindana mapanda yarikpasu masing khangdre hai asumna numit kyani hokibagi wari se toina taraki aihakna lyric takpiriba angang ase haujikti semdokpa ngambagi wangmada su lay saiki leibasu male ayuk lyric takpasi uiduna ta laire mamit manang ngorong onkhatuna gyan mangbadongna hek su laikhiba yawi mataudu da nuai tadana iteimada angang singse mangba tare haiduna semdongba wari torobasu ikan kanaba phangde effective oide mapada wari sabasu yam sakhre adubu cooperate tawde doctor ama tanaraga angang singi behavior semdongna ba tawsi question khrabadi mong taroi harbasu angang oibagi tawribani haiduna thawai sa sadana laithoi aina angang mayam ama lyric taglakpada phanglakpa experience ki matungina suggestion kaya tawi ikan kanate kai angang koti kuntharo malem sida leiri haina handak June 9 2020 da World Health Organization WHO na phongba report amada palle asiuba angang masing khangdana leiri masing sigidi kanana yengshinbi masigi daida kanana pugani you have a say tabang mina thakadabani chume Masi thingbasi maram chade habagi phajaba explanation mayam ama oza dhanabir license na pikiba waro isamak thawa yauna tajaki chumi yu haiba se mi wena thakadabani masi thingba haiba se state asigi economy da haktheng na chawrba chaithing ama so oigadawi bani adu bai koi mafam matam khangna thakadabani kaidongda yu thaklaga nupi angangi mamangda changlodabani amadi makhoi mamangda thaklodabani natrabadi angang singduna makhoi kokta susinkhigani o aikoi yumda yu sisi na ba yaina masina mahang mayai ka ba chinjak charaknabada Tengna natrabasu nakoina na puning thawat poina thoi asomna toina torbadi angang aduna adom thamlamba ikai khunnasu tamna hantarakan aduga kaidonungda piba ngamloidaba natraga piroidaba pochak amagi damak wasak kaidonungda angang singda sapiroidabani maduna adomga angang dugagi marakta lainagadaba achetpa maridu hantharaknabagi masak ohele amadi thajaba manglakane yu ngauraga yumda hanjilaga law khongba nupi angangda akanba saba masine imung madugi hauragliba angang sing trauma nabagi chang yamna wangna leigani mentally disorder legani sarai hoba sauganba mahida puning changdaba wama haibada nasangna tadaba kauganmana chingba se hairiba imung singsida leiba angang singsidana henda thokale makoi laik lai su phaba angang oigande mapa mama na phajana loina bidaba amadi imung manungda thokpa domestic violence kaya dagi horokpham oikiba prithvi gi sathi criminal kaya amagi wari su malem sida lei matik chaba mama haiba se masabu nungsibagi hakanda masagi aranba asoiba mayam kupsinduna thamlaga afaba maikai mafam dukhak mayamda uhanna bohona badunati Machabu chiko nakon biduna nangna loina biduna afaba tamjaninga oiba lamcha chajat chalanaba honabadu aduga matik chaba mapa haibasina machagi damak paisa mapai tansinuna thamjillambadu nati machabu wakhalgi thona hapiduna malemsida maming leiraba mai paklaba misak ama oinaba amadi maromdom lepchaba ngamnaba sembirambaduna
Sir, maybe you can tell physically for your son, maybe you can tell financially for your daughter, but always remember, sir, you can help mentally for your children. Let me tell you once again, sir, maybe you can tell physically for your son, maybe you can tell financially for your daughter, but always remember, sir, you can help mentally for your children. Sometimes mentally help is more powerful than physically and financial help. Adon se lairaba mapa ama oibena sel thungi mateng kaya isada pangma ngamkhidaba yai. Natraga khudongthiba thongdok amadagi shonduna natraga tamthiraba laina amana maram oiraga adongi isadugi namak pandalgi mateng pangma ngamkhidaba su yai. Adubu adongi mamal yamlaba wahi kaya amanadi adongi isado matik chaba mi ama oibena mateng soidana pangma ngamgani. Wakhalgi not happy ba hena honoring ba phawan ba ba se adongi su sauna daitala chingba tanjada isada wakhal nuai tabagi mami tarakpa matamda nungsuk unjana ba matamda saman lengmana ba singa hidana ba da maiki hobo mikupta ningtira wari sabiduna maru amagum loina biduna isagi da mak ipang le isidi nangi kani watkani haina wakhalgi thawna happy ba ba se mamal nai jaba isada pi ba khudoni matamda da mapa masa natraga mama masagi marakta leina marisu hena seselengan prithvi sida mamita masa amatang ujaba phangan birabadi makok tagina maton phawa sanana yomge haiba migi masing thingamdana lei housing medical science na angapa phangna chakholabasu masigi samasya se masi phawa ko no ngamdaba mama mapa million lei maramasina sir asuguman yamlaba taibang semba mapuna piba khudola se tarai na lobigano adomna ungamdana uriba isa ado karidamak luna tawrai tawrigano mahakpu mirolakpada amadi taibang palda puraklaba matung chawnaba yoglakpada mamana kayagi matik wakhiba masi pumba tarai ba mutanati asomna wana honaduna chawnaba yoglakba isabu karigidamak adomgi hakchang nungainaba penaba honabada mentally torture tawgadoribano karigidamak phaba misak oheloidoribano maramasina adomna angangsinggi mamangda ngasidagi mayai kaba chinjak chaba tokse yu haiba se aikhoina lakha ama honarbasu thingba haibadumadi oithokloridaba amane adubu masi mafam matam jana sinabadi kari ngamloi masidi adongi wakhaldugi makha pole kanagumba kharadi aina bu khalabadi tawdana tokte aina haikrabadi lore asomna hairaga yamna kanjaba yam tawba ngamba mi oina lawne adubu adom wakhalgi makha polaga hingba wakhalgi minai oibani haiba se khak kawbigano adom se wakhalgi minai oibigano nahak nasana nasagi wakhal mun nangi makhada thamgadabani adom adongi wakhal se control ngamgadabani masina afaba wakhalni masina phataba wakhalni khandokpa ngamgadabani hojik se 21st century ni science and technology na ngamkai leitana sakolapana hojikan gi hawgalagi bangang singa sisu khangba haiba singba hengalai maramasina aikhoina angang semba warak wate magi mongso hanadagi hongdokta mama mapa oriba singa masabu afaba mima oinaba semba honaba matamda mama mapa gi saglon amadi macha ama oringagi saglon animaki saglon se lawraga warak pawa mathauta mama mapa oriba singbadi animaksigi experience leirabani haibadi ngasi mama mapa oriba singse makoisu masa oiramlaba ngaktani ingkhalakpa matamdi langingba koiningba chatningba khudingma khanginglakpa mahau tanginglakpa I khengalakpagi akiba leitaba nungsi nuwangi lamida tawrakpa punamaksigi experience leirabani maramasina matamda macha ama oibagi laikhiba experience to nungsinglaba masasingba warakpa haibase yamna tangai fati hauji ingkhalagliba nahasing asidadi hairiba mama mapa oibagi experience to leitribani aikhoina phanayamna honarabasu mama mapa ama oibada lawriba thawdang thengnariba punchigi saitheng mayamse makoidasu khangu haibada lulu thokani maramasina hayaninglibani khangalinglibani haiduna mama mapa ama oibagi saglon dukaktang lawraga macha masu warakpa haibasina mama macha natraga mapa macha anigi marakta lainariba marida bhab tanadaba thoktuna sumthok thoktrabasu yaba thogdok kya thoi arobada aihakna ngasigi mama mapa ama oibagi saglon lawrabasinda wafam simatang thamjani madudi sir you may not be a perfect parent but you can be a good parents for your children. I repeat, sir, you may not be a perfect parents, but you can be a good parents for your children. Adom kwaidagi matik saraba mama natraga mapa oibu ngamkhidabadi yai. Adubu adongi ishagi dabak aphawa mama mapa ama oibadi soidana ngamgani.